ngasi numida wairam phongkiba panam pauksedigi maruebi I pausing khongosaraga Manipur top channelgi maikidigi miyamda thamjagi ahanbada ngarangi nonglei nungsit aduna yum lising taraga mangaga samriga kunga manga amangata nangankhi April kuntrada laikiba polam singi mamaldagi hengana yolamba sing cheirak phangani minister State Disaster Management Fundagi lupa crore taruka point maudra kaithurakle Biren ngarang len yaw nusikkiba akan manonglei nungsitki khudong chaba lawraga kaithilda CJI sit amadi nongmada sangdaba yadraba polamsing yoliba wholesaler amadi retailer singna potchagi mamal hengatpa yaroi April 13 da laikiba polamsing gi mamaldagi hengana yolamba thoklabadi legal weba thabak sing lokhatkani haina minister N Biren na phongtokre ngarangi lebak thipa thawdo dugi matangna CM secretary ta ngasi pangthokiba pawgi mifum amadu CM Biren hai jiribam khaknatana lemhoriba state asigi district singda ngarangi len yawba akan manore nungsina sauna amanga ta thonki thawdo duna mara moiraga laifam leitraba miyam gi damak khudaki waiba puna relief camp ni fugani thoi hangdoktuna sangjapam piba hore ngarang digi ngasi numidang wairam phawba satakiba assessment len yawba nonglei nungsiduna puna yum lising taraga mangaga samriga kunga manga sauna amanga tananganki Imphal West District yum lising taruka yangkai ga humdoi Imphal East yum lising mangaga satruk Bisnupur yum samaga humdraga mapan Thaubal yum sani pan Kaksing yum samaga kun Urkhul yum sani Tamenglong yum samaga kuntra None yum sani samaga kun Kamjong yum sam Susampura Songaga nifu Kangpok yum sani ga maudraga nithoi Sandel yum taraga taruk amari Tengnopal yum sani ga humdraga mangani Makatana assessment sathari magna makatara dunai haukiba April thadasu state ki sing amari tamgi mapam kyada sitkiba akan manulai nuksina puna yum lising mari ga samapan ga maudraga mapan amara thonki adumapu ngarangi thawdo adugumna ka hen amang atari thonki de haujiko in state disaster management fund gi thawdo siga mari leina lupa crore taruka point maudra khaidok na masing yamna taba tampak district singi DC sing de lupa lag yang amadi Sing oina lupa nifu gi sandang pikre lana mara moiraga miyamna asobu sai theng mayuk na ringi se tangrang thoki pa thawdo simag lu kok pada len tabigi mawni electric pole kaya ati akai yawbana amuk hana install tori natural calamity goibana miyamna su awaba khara khangminasi awaba sungasi menkhanaba lenga kimaki di angamba thakta honari haina su sub minister na phongtokhi Makasa tharak poina tentak na Robin mangang khwairapam na thagalak po sang katanga miyam na share tawjaramge ina khunba singidi jinga lairaga khanakhre laiba ngamdaba aikhoi di dambur na khali horen ahing pung amaga makhai midnight su akan manong lei hai aikhoi bu kamai tawdino sini aingonda lakliba messenger message ma'am se he lairaba toli da kuna khoi gi wasi taraga ai short full laga sidore paisa siam painingkreda mayam loina mateng pangnaba kaidi upai le heba wapu magna phongdorakli ngasi numida waram phongkiba tungan ba manipuri sipong singa masum thokiba thawdo wathok singdagi maruibi I paw sing memna thamjagi ahanbada Jeribam Higher Secondary School gi phibam yengsingkhre Desam Jeribam Kanglaipa ki maira digi lokusaraga Jeribam Higher Secondary School gi classroom auditorium hall amadi cycle set sing phibam sokna leiribasi mahairoi khunai gi oina lebak thibani athubada mari leinaba singna mi yengsang bi uhaina Desam Jeribam gi president TS Santona phongdorakli ngasi Desam Jeribam district council amadi Jeribam gi paumi kangbu amaga loinana sakhiba yengsin khongsat amada Desam Jeribam district council gi president TS Santos na haikibada ngasi gi yengsin khongsat asi haujik thokliba nonglei nungsit asi gi sera asida mahairoi lup asina akaknaba paw phangmadigi Jeribam Higher Secondary School gi phibam yengsin khibani school asi gi amata ngairaba auditorium hall asi rearing tawkiba kuidriba hall ni hairiba hall asida nongyo silamba asina quality asi kadai for maintain tawribagi haiba khamgamle loidana school asi gi cycle set teachers vehicle set sing su mawong tadan lerama thengnarakhi yamna nuwaitaba mana mairoi singi classroom da thongnau yawdaba classroom singda nong haijinba room adu isingda thomjinbagi phibam ngasigi khongsat asida thengnarakpa asi mairoi khunai gi oina khwaidagi lebak thibani maram aduna school asigi wariba phibam asi mari lainabana athubada miyeng sangbinaba appeal tokhi amaromdana operation da khulai kya fogale Indian Army amadi Assam Rifles ki apunba combined force na Kangpokpi amadi Bisnupur district Aimol amadi Erengmat khulda coming operation sa thaba matam na khulai kya fakat pangamle haina police ki paw man hai
ꯄꯥꯎꯁꯤꯅ ꯍꯥꯏ ꯃꯐꯝ ꯑꯅꯤꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ 9mm ꯀꯥꯔꯕꯥꯏꯟ ꯑꯃ 9mm ꯄꯤꯁꯇꯣꯜ ꯑꯃ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 5 ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯣꯡꯃꯩ ꯃꯔꯨꯅꯆꯤꯡꯕ ꯀꯌꯥ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯐꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯨꯡ ꯄꯦꯛꯄ ꯊꯤꯡꯈꯤꯕꯗꯒꯤ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯦ ꯁꯤꯟꯃꯤꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯌꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯉꯧꯔꯣꯛ ꯇꯨꯔꯦꯜꯗ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯜ 13ꯒꯤ ꯂꯅꯥꯏ ꯂꯨꯞ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡꯅ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄ ꯊꯤꯡꯈꯤꯕꯗꯒꯤ ꯏꯉꯧꯔꯣꯛ ꯇꯨꯔꯦꯜꯗ ꯊꯕꯛ ꯁꯨꯔꯒ ꯄꯨꯛꯆꯥꯛ ꯄꯨꯅꯔꯤꯕꯁꯤꯡ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯄꯒꯤ ꯊꯥꯛꯇ ꯂꯩꯔꯤ ꯃꯤꯌꯥꯝ ꯁꯤꯟꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯈꯪꯕꯤꯗꯨꯅ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯁꯤꯟꯃꯤ ꯂꯨꯞ ꯑꯦꯁꯣꯁꯤꯌꯦꯁꯟ ꯏꯉꯧꯔꯣꯛ सिखों मुस्लिम हिजम खुनौ उखोंसंग अमदी लंगमैथेट की माइकैदि की फोंदोरखली सिनमिलुप एसोसिएशन इंगौरोक सिंखों मुस्लिम हिजम खुनौ उखोंसंग अमदी लंगमैथेटना सिंदुना ngarang sinmi singi puksak thagatpigano aikhoigi thabak piu haina nangpok ningthau panthoi bi ingauroki ki community hall da sinmi snu wakat khongjang sangsaki wakat khongjang adu saruk yaki be sinmi brozen yumna namdi laikram amadi moirang mayum michael singana fongdorakoda laana sina maram moiraga lapna satlaga thabak suba nombagi chara tanmigi khudong chaba letre asiguma tanja sida tutorial dagi nungpek laga puksak punari bani loinana angang singmai mesing taman ngamna bo honari bani adubo sikhong sekmai gi akoi bada leiba imai bel sing amadi club organization singna Tingjin Kibadagi, Sinmi Sing Hingba Yamna Wanari, Torella Sidiki Nung Pek, but a Sinmi Sing is Torella Sida, Shoptanavigi Mong the Honazaribani. Imai Bell Singamadi Club Organization Singna, Sinmi Sing Bunung Sibu, Big Liba, Maima Sing Tamzarib Angang Singi Kanbiraga, Nung Pek Yahanbiu, Manipulangan Sinmi Singi Santa Ulambi Sinbiu, Hainesu, Rosen Yumna Madi never Singi Puning Siki, Wakat Mipa Madura Tabak Supam. Tingjin Kibana Hingbad Yamna Wanare, Isa Sing Maitaman Matre, Suragi Hingzabai Kodi, Hingnabagi, right Pu Hain Tava, play catching season a Kiansu, Paush the Makatarkli, Atopa Paumana, Lon to talk Rava, Oitangba Kong Sukakrava, Saisakpa Usam, Nirzit Kumar, Salna Sielgi Matin Pankre. Yaripo Kaitel the Labor Manipurgi Sakna Rava Saisakpa, Usam, Nirazit Kumar, Hausius Anaba Manamara Moiraga, Lon Topung Kidri. Loinana Maki Oitangba Kong Suka Kre Havigi, Paudam Ama Lamdam Sigi, Aiba Amasu Oiriba cultural activist Rakesh Naurem Namaki Facebook page Tarapadigi viral video si Ubadigi Tabadigi, Oza Sigi Awabra Saruk Yabo and Angasi, Sairiang Singi Apun Maluk, Salgi Taumisina, Are Ariba Haganaduna, Lupali Sing Tarateng Bang to the Maki Awabra Saruk Yakahadi. Tengbang Kongsala to the Sarugyakiva Salgi Organizing Secretary Dr. Tingbaizam Soran Kumar Thamoi Shona Nuaitaba Fongdok Pagaloina Haikibada Levak Miamsu Oza Usam Nirzit Kumargi Awabra Sarugyariba Yabibo Oina Angam Mating Pangpio Levak Miamna Sasak Oza Nirzit Kipunsi Kanminasi Ma Kumba Tang Labamisa Amagi Punsi Kanmada Equipuna Taudang Yaminasi Ngasigi Tengbang Kongsat Adura Salgi Secretary Ziban Moirangthem, Treasurer Kaisam Priyo Kumar, Organizing Secretary Dr. Tingbaizam Soran Kumar, Waikom Bihari, Sukumar Loitongbam, Homendro, Irangbam Singo Marueba, Member Kyas Soryaki. Kongsat Aduga Marilena Dr. Soran Kumar Makatana Fongdokibada, Oza Usam Nirzit Kumar Lamdam Sigi Yam Tang Lanamani. Ma kumna saknai rabas sakpa sina sahi mari hena na aduna famungdi yata aduna leiriba sida manipolengang na hiram amatada miyeng sangbiram dabada angakopui ma kumba saknai rabas sakpa sigi punsi kanna balenga ki mari lenaba department athubuna miyeng sanganingi maramdi manipur si ekhoigi pung isai jagoi lila film drama amadi atai art form kayamana malemna saktak libani Aikoigi art and culture Maruina, Manipurgi Isaki Lamda Katok to Nalaki Seshapa, Oza Nirzit Kumana, House Yamna Pibam Sad and Lady Vasida Miana Mating Pangsinduna, Mausagum Pambak Tamadi, Miam Gimarakta, Isai Sapang Nabohonaminasi, Mauangang Bamata Tokragasu Magna, Mana Sakiba Isaikiari Sapungamdi, Masisu Angapamani, Mag Fazana Laying Lavadi Soy the Namhoksagum Lon Tokpam Oigani Tazayakinasu, Paush the Makatana Fundurakli. Makasa Tarak Point at Papamana, Millalna Kasa District, Sonaida Mitai Meki class at a crate.
मीते इरोल इएक लोइना सिरोल अपन मलुप मिलल कांगलै पाकना कासार डिस्ट्रिक्ट की मनुंगदा लैरिबा मणिपुरी सिंगदा नतना मीते मेक तंबीबा मदि मसालोइसंग हांगदोकपा लेपतना संगसिंदना लाकली खोंजंग असिगी मनुंग चना कासार डिस्ट्रिक्ट की सोनाइदा मीते मयेक की क्लास हांगदोखिबगा लोइना क्लास मखातना सतखरे हाइना मिलल की पब्लिसिटी सेक्रेटरी सोइबम अरुण मीते प्रेस थोकपा सिरोल अमना हाइरि सोलसिना हाइ ngarang me manga numaising numiki nungtil punga mataba matamna milal mayai loisang gi makhada milal masa loisang jiribam pakthok sakthok ki bagaloina milal mayai loisang gi thaupu basing bu okpagi tharam ama pangtokre thauram sigi mayai gi tangbal milal masa loisang jiribam president case jamuna milal mayai loisang gi secretary general l nongmai lembi athoiba lengbi rakpa aduga milal mayai loisang gi secretary education paunam thakaba mitei amadi aiba नोंमाइथेम कुंजा मोहन अखनबा लेंबिरक ओइना सरयाखि लोइना जरिबा मसा लोइसंग पांथोक सखोक्तुना सेमग्रबा थाउफुबसिंग अदुदि केस जामुना प्रेसिडेंट तौरांगम सर्मेंद्रो बीपी कुंद्राकुम राजकुमार मंगांग सेक्रेटरी जनरल वाई चंद्रसाकी सेक्रेटरी ऑर्गेनाइजेशन एंड बेसोरजित सेक्रेटरी पब्लिसिटी टीएस पाथौबा मितै जॉइंट सेक्रेटरी पब्लिसिटी एग्जीक्यूटिव मेंबर ओइना ए इबोमसा केस मेमेला एस संगीता एन गीता तौमीबला इ संगीतानी हाइदेनसु पाउसदा मखतारी मकासा थरक पोइना तो पाउमना ब्रजा ताबरी के हॉस्पिटल लेखनरीबा बासंदा एलएमजी लुपा लिसिंग मंगा मतिंग पांखरे ngarang sitkiba akan menonglei nungsit akha arau marak yarokiba tamthiraba ब्रज ताबदगी काहेना सोखिबदगी हौजी क्वा कैथल लैब एशियन हॉस्पिटल लैंग सथरिब लौरेम बसन की अना लैंगदा मतिंग ओइना बुखुदक की ओइना ngasi लाइट माइंडेड ग्रुप एलएमजी मणिपुर की थौमी सिंगना जातुन लुपा लिसिंग मंगा मतिंग पांखरे एलएमजी मणिपुर की पब्लिसिटी सेक्रेटरी राकेश नौरेम लुसिंगुन सकिबा तेंगबांग खोंगसदा दुदा ग्रुप असिगी सेक्रेटरी अजित सरखाइबम यावना मरुएबा मेंबर क्या सरयाखि खोंगसद अदुगा मरी लेना ग्रुप असिगी सेक्रेटरी अजित सरखाइबमना फोंदोखिबदा ngarang sitkiba nonglei nungsit aduna lamdam sigi yung kai kya mangtakankhre asigumba awaba khudong thiba marasida brajana lauremam basan sei yakai gumdoi ka hena sokpadegi asian hospital lekanari haibigi pawsi social media degi tabadegi ngasi khudaki oina ma ki ana leng asida kharadang oirabasu mating oina ba haiduna lupa lising manga dang tengbang khibani haki ojina makhata na hai ngarangi akan nonglei nungsit amadi लेना यूं कई क्या मांगता गन खिबगी फोटो अमदी वीडियो क्या सोशल मीडिया मसम ई पाव क्या द उजखरे अवाब तारिबा पुनमकी अवाब द एलएमजी न मतेंग पांग ngamdragasu अवाब द सर याजरी अदोबो यूं कई ते खिबा सिमक्ति सेमजिलगा साजिलगा हानगे फिबम द हंजिनना बहोना बिगे अदोबो ब्रजना काहेना सोक्लबा पासंगी पुंसी असि लोमख्रबदि पुनम लोइगदोरिबनी मरमसुना माकी पुंसी असि कनबदा खरदंग ओइरबसु मतेंग ओइनबा एलएमजी न तेंगवांग सेल खरा सि पांगजबनी मियामगी मरकता युम कई सोऔद्राबा नोंगलै नुंसितकी साइथेंग फंगौद्राबा फाइनेंशियल साउंड ओइबा पुक्सेल सारब इसिलिनाव सिंग अंगम अंगम अवाब तारिबा इमुंग सिंगदा तेंगबांग बिदुना पुनि हिंगमिनबगी वंतोक लेंसि निंगसिंग बयाबदि ngarang nungtil pung mari khra helakpada nambol ac gi manung chanba nambol loremba maning lekai da leiba loremba basan apokpa leikidraba loremba temba brajana ma ki haksang aruba phibam da sokpadagi asian hospital lekan rakhibani nomagi suraga nomlagi hingjaba basan gi imungni sanjenba ningol kai hanbiga yumba lambi da khongda aduna masanupa ani masanupi ama pangjare maki haksang hojik asian hospital gi doctor singna yamna section laying sathari ainisu paush da makhatana phongdorakli lushilakpoina to patien ma paw nonglei nungsitna thobal su sauna amanga ta thoki ngana nungthil pungani khra helakpa du waita len ama su nong yaung sitkiba kumsi sei gi khwaidi gi akal nonglei nungsit aduna thobal district gi tuan mafam singda su yung kai phumdok pa yauna paksana amanga ta tuan khreadi nonglei nungsit aduda hairok part 2 maning leikai digi sahi hundraga mangarum surabi sanambam benu kaw nupi amasu lena panbadegi sokhi Thabal district ki Kairibikok Uyal Wangbol Hairok Khongjom Singthak Khangabo Laisangthem Thong Manung Thabal gi mafam kya yungkai kya khomdok khiduna lefam safam leitaba yaunari yaunki adu saurana kilo makhaya me hena lumba len tarakpada yumthak kupa jinga kya amanga ta thonki Inkol thaba manamasu kya amasama thonki sera sida khangabo part 3 ki mapamada yum homdok khibadigi laifam leitaba mioi singi kuda ki oina relief ke mani hangok na thamki
ꯑꯃꯔꯣꯝꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯌꯨꯝ ꯀꯩ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕꯁꯤꯡꯒꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯇꯦꯡꯕꯥꯡ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯄꯣꯂꯤꯟ ꯌꯦꯟꯊꯣꯛꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔ ꯑꯅꯤꯁꯨ ꯍꯥꯡꯗꯣꯛꯈꯤ꯫ ꯏꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯊꯧꯕꯥꯜꯅ ꯍꯥꯏ ꯉꯁꯤꯒꯤ ꯈꯪꯍꯧꯗꯅ ꯊꯣꯛꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕꯁꯤꯡꯒꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯇꯔꯄꯣꯂꯤꯟ ꯌꯦꯟꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔ ꯑꯅꯤ ꯍꯥꯡꯗꯣꯛꯂꯦ꯫ ꯅꯝꯕꯔꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ 7042114822 ꯑꯃꯗꯤ 8787558199ꯅꯤ꯫ ꯃꯤꯌꯥꯝꯅ ꯅꯝꯕꯔ ꯑꯅꯤ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯄꯥꯎ ꯐꯥꯎꯕꯤꯔꯧ꯫ ꯂꯣꯏꯅꯅ ꯏꯁꯥ ꯏꯁꯥꯒꯤ ꯃꯥꯡ ꯇꯥꯈꯤꯕꯁꯤꯡ ꯑꯗꯨ ꯐꯣꯇꯣꯒ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯌꯧꯍꯟꯕꯤꯔꯛꯎ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯥꯄꯤꯜ ꯇꯧꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫